Hello everyone. Ngasi gi sina khoi taruk suba numini the 10x rule by Grant Cardone gi khoi ngasina aroi bu numi suarani. Ngasi gi point sida ai thamjadu je khoi point ahum mari gumba lokhasage khoi gi lemhoriba chapter sing du dagi sida ahan bada ngasai gi ngasi gi oina khoi gi authors na pirisi kaino hai matamda anything akoina kari ma tawu matamda punsida akoida always advice kari haige hai kanda yamna safe oina khogi risk lodana aigi akoina ben saving kano investment gumbada hai kanda miyobida akoida piri advice ngasai gi loinamak nangi lairiba sen khudimak akoigi risky oiba kano investment du da thadaganu ga haiba haibadi ade business amada loinamak nangi araiba malchang thadaganu ga haidana ngasai akoi advice myamam pi society jida aduna ngasai sigi posina kai lae miroi bisida akhoi da ngasai gi akhoi save toksal laga haidi aigi level ama yauna work to godau akhoi na chang ama handa laga akhoi da yamna limited risks lohon na bo khona bada akhoi da mindset am khak lei habidi loina mak akhoi na araiba ngamjaba ngai invest tok thokpa or madu da khona ba haibje akhoi da maning halan bam khak sigi advice na pi sini authors na haise auna manasida haisina sen thungi wafam natabida kayumba khoina apamba thaba ama tawna bo khona ko matamda phangna bo khona ko matamda aigi leisure ba energy aigi leisure raiba creativity thinking simyam sidi loiba khamba nai de hab agoi paisa haisi loiba khamba nai ko aigi well haisi loiba khamba nai tawdabu aigi energy is loiba khamba nai de then ngasi ai tikatana wana khona so heng nonga laga dum ai energy do modum hanjalakani dum then akoina aina creative wakhan me ama pung tara khalaju pung kun khalaju madu loiba khamba nai roi aduna ngasai gi authors na haisi kaino hai kanda mana khoi gi poker gumba sanaba card ki game khoi poker gumba sana kanda ngasai khoina all in haiba wahayam sine haidi all in haisi kaino ngasai khoina jwarji da thaba matamda ai gi chips singsi ai gi hek leijaw ngai du loi thadokpa aduga ngasai adui do horem phangaga di ma double phangduini adumai tawna ngasai gi authors in a piece kaino hai ka ai gi energy is loidaw leitre then ai gi creativity is loidaw leitre aina wakhan khan bai ja aina ngamingai khan bi ai ana sida loiba khamba nai da resource ngatane haba miyoiba da haiba myam se adu egadi aina kayum posama phange na khalakko tamda haiba aina pami potu phangna bo hona bada kai gi dawta ai gi energy is araiba ngai loi thadaroi doino then ai gi wakhan ji creative wakhan myam se ikadawi khalloi doino auna angam bal level da thadabiyo haba ko all in have the option number lem handabida ai hekta araiba ngai loi thadabiyo haba potu ma phangdabi yade habida auna sigi all in haba concept sima audagi akoina tawriba pose aina pamiba pose ngasai gi authors na haire 10 times bigger oina akoi effort thadaga dawni haire then goal is 10 times bigger oiga dawni haire adoi taga akoina aina tawriba pose aina changsaliba lambi si aina khali si chumme si kam kan da khange haba ado man hai si kaino hai kan da akoina punsida akoina achawa pot ama phangna bo hona ko tamda hana aina sungtheng thengnaram daba anowo makhangi problem mayam thengnarakani haba auna miyobi makhal ani khak lai hai bana ngasai gi akoina haiba hana gi sap anaba problem do adum solve tau sana leiba haibidi adum thengnaraga leiba ama natragana hana gi problem du solve tau thomaga anowo problem ama mu thengnaba haiba ma aduna life sida leisi authors na haisi problem haisi adum leiduneba alo suppose akoi business ta haisi karamba business ama magi sales natraga marketing jam son taragadi magi problem si kaino ngasai magi pot yam yon ngam dabai problem ni natraga project yamna sales to ngam dabai problem ni nama sales yamna sathina increase stock taragadi mana hona budegi adu egadi ma khalega production dong problem la ni mam di bana thamam yon thoram ni na project ma am lo salom ni na subi na lek ta dana ma amu another new kind of problem am tholaka doi ni adu ngasai authors na hai si kaino sales to tawdre sales ngamdre business to dum problem lei dau lere sales to ngamme production ngamdabai problem lei dau lere ba adubu khenari di kaino hai kan jida ngasai ge khoina sales to ngammaga akoina production nu ngamak tabagi problem sidi business to grow to ko problem haidi aina hana level to the next level ka khalak pagi problem na have aduna miyob amoina akoina aina pamiyo goal ama phangna ba bigger goal ama tanar ko tamda aina sangjal ko tamda miyob haibse new problem tholaka dong have now
problem du thok tanaba leibya roiba auna miyoi ji makhalani ni hare author jina haidi problems avoid tawnaba honaba kambu ma then problem ji resolve tawdawne haiba kambu ma so akhoi ithau ji kaino aina pamibu goal du phangna hona da problem makhan myam tholakani new problem tholakani aina sangjali matik hena kakhale matik adoi taragadi new problem du solve to satpa duneba auna problem du avoid tawge haragadi ma adum kaim tawdana leiba tare ado kaim tawdan leiba du su problem am dum tholeba aduna ngasai haiba point jima aduga mu another last point jina kaino any bigger goal ama khoina work taw matam da aina khalliba goal je phange na hotna pon tam da miyoba moina aigi isada kaimba matam da akiba phawdau na haba haibadi aina khalli jibu oiba ngamduriba ne ka haibagi kitang oidau su mandaba adumba wakhalona ma phawdau na haba haidi adu matam du da miyoba moina aina khalliba goal do aigi leiba capacity du degi khara stretch tawaba aduga khara hena bigger oirba goal ama oiduni haba auna ngasi world power leader leiba mayam se mana toy mayam se mi amana chumna khanbada kiba potu ngaktane ba auna kibadagi lehoba mayam duna khoi middle class family gumba mayam ji oil lehoraga normal people mayam lehoraga maduda mayam na kiba akiba phawa goal adumba makhangi magi vision du achieve tongna ba khonara kanda achau leaders aphaw miyoi mayam ama ngasi world jida thola ine haba auna smile tawna author jina ngasigi oina sigi point mari ji thame ngasigi point mari ji thamaga khoi the 10x rule by Grant Cardone je ngasina khoi aroi bu numit adu oirani aduga hayeng dege mu khoi anauwa larik amamu paikhatsage thank you for watching.